ꯑꯊꯨꯕ ꯃꯇꯝꯗ WhatsAppꯀꯤ ꯑꯅꯧꯕ ꯐꯤꯆꯔ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ꯫ WhatsAppꯇ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯇꯁꯀꯤ ꯐꯤꯆꯔ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯎꯍꯟꯅꯤꯡꯕ ꯈꯔꯗ ꯈꯛꯇꯃꯛ ꯎꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯍꯦꯛꯅ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯚꯔꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ WhatsAppꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇ ꯌꯦꯡꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯇ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯗ ꯎꯍꯟꯕ ꯃꯁꯤꯒꯨꯝꯕ ꯌꯥꯕ ꯐꯤꯆꯔ ꯑꯃ WhatsAppꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯆꯔ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯪꯅꯕ ꯑꯃꯈꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯃꯊꯪꯗ ꯏꯂꯣꯟ ꯃꯁꯛꯀꯤ ꯅ꯭ꯌꯨꯔꯥꯂꯤꯡ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯦ꯫ ꯇꯥꯗ꯭ꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯕ ꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯕꯅꯤ, ꯍꯣꯔꯦꯟ ꯃꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯝꯒꯦ, ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯁꯦꯝꯁꯪ ꯑꯃꯁꯨꯡ ꯍꯥꯔꯚꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥꯁꯤꯡ ꯑꯁꯤ ꯀꯣꯄꯤ ꯇꯧꯗꯨꯅ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃꯗ ꯄꯦꯁ ꯇꯧꯕ ꯌꯥꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯗꯦꯚꯦꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯅ꯭ꯌꯨꯔꯣꯃꯣꯔꯐꯤꯛ ꯆꯤꯞ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯍꯜꯂꯤꯕ ꯃꯦꯂꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯗꯨꯒ ꯃꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ꯫ ꯚꯦꯛꯁꯤꯟ ꯑꯁꯤ ꯂꯟꯗꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯍꯥꯏꯖꯤꯟ ꯑꯦꯟড ꯇ꯭ꯔꯣꯄꯤꯀꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯗꯦꯚꯦꯂꯞ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯦꯂꯦꯔꯤꯌꯥ ꯅꯥꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯁꯤꯡ, ꯃꯣꯁꯂꯤ ꯑꯩꯈꯣꯏꯒꯤ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯚꯦꯛꯁꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯏꯐꯤꯁꯤꯌꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤ 77% ꯏꯐꯤꯁꯤꯌꯦꯟ ꯑꯣꯏ ꯍꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅꯆꯤꯡꯕ ꯑꯁꯤ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯇꯥꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯣꯏꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯥꯁꯥꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯪꯂꯦ꯫ ꯁ꯭ꯄꯦꯁ ꯑꯦꯛꯁꯀꯤ ꯐꯦꯜꯀꯟ 9 ꯔꯣꯀꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯇꯦꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯐꯦꯜꯀꯟ ꯔꯣꯀꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯃ ꯊꯥꯗꯨꯅ ꯗꯥꯏꯃꯣꯐꯣꯁ ꯍꯥꯏꯔꯤꯕ ꯃꯨꯟ ꯑꯁꯤꯗ ꯊꯦꯡꯒꯥꯏꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯍꯣꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏ ꯇꯧꯒꯗꯧꯔꯤ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯊꯥ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛ, WhatsApp ꯑꯃꯁꯨꯡ Instagram ꯃꯁꯤ ꯃꯇꯝ ꯈꯔ ꯄꯨꯡ 6 ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯁꯕꯨꯛ ꯀꯝꯄꯅꯤꯅ ꯃꯥꯡꯂꯤꯕ ꯑꯁꯤ $7 ꯕꯤꯂꯤꯌꯟ ꯅꯤ꯫ ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯅ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯇꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯒꯦꯁ ꯇꯧꯕꯤꯌꯨ꯫